ngarang social media da viral oirakiba Dr. Lamting Thang Haukipna tweet torakiba post amakhakta Subhash Chandra Bose na INA linkhatringaida uki singi pu sengja pawbo INA da yaurami haina chanaba yadaba post amakhak share taunarakiba aduga mari leinana Thadou Students Association na sengdok warol thamlakre TSA na thamlakpa samlakpa warol da aisangi sepu sengja paw dongelbo azar hin post INA da yawi haiduna misrepresent tauduna lana paw santokle haina thamlakle Sisipurda Zomi Kanguna kuki nganu huran ba ma phare hari mahak hana Chennai da thabak tawraga lerame so haidi loinana ZRA da yamna usit thoidana wa yamna nga kiba miwene so haidi lan torukpadagi khwairamban kaithel khuntak lan sibaga manare potchitre haina thambakle Aujuk khwairamban kaithel da pot pham libi ima ben singna pam liba se lan asigi warasin puraklaga mahausagumna igna sekna lejaram phiba madda hanjen bane lan asi toroktrenge gi mamangda silamba positu haujuk hanjin hanba pamle maramdi nomagi pot pham laga sajaba singdadi positraga yamna wai thagi lengdaba tolop phangba amadi inakera khunba singdi waramdaba suyai lan asi haurakibadagi khwairamban kaithel su khuntak lan sire pot laiba miyoi singlakna dabagi pot sitre haina khwairamban gi Mari Suba temporary kaithelda wat pham libi ima singna phungdorakle Lona yadaba thabak tawba sing thengna minasi haina SP kaksung na thamlakle police lairiba simiyam gi lan thom amadi miyam gi punsibu ngak pisen bina ba lairibane constitution na sem leba law bo thugai diba amade masibu yadaba thabak thoram tawriba singbu miyam ga loina na punna thengna minasi police ta matang matam chana mateng pangbiyo haina SP kaksung Priyadarsini Laisram MPS na phongdokre wafam singarang kaksung district police sindona drug related issue communal harmony mob violence new criminal laws amadi atopa mari lenaba hiram kiyage matangda nomagi oiba awareness kam consultative meeting ama Sora Bazar da laiba library and information center Sora Bazar pangtokiba thoramama da phongdokhibane thoramadu da mahana makhata na hai kariguma matamda su police na action natraga wahai wata khare henjin kibasu yaudabadi nate masi situation amabu control tawna ba hona bada su adumak thokpa yai masina pap tanadaba oina duna lana hekta ubiba yawi masigumbasi aikhoi pona hona minaduna bap tamina bachange miyamga police ka khosam naduna preventive policy sing oina thabak paikhat minabasu mathau tare aduga amarom da su khungangi lamda school drop out tawbagi chang su wangba thengnai masi mama mapa oiba sing amade lamdam dugi miyamna angang singbo drop out tawduna bahona se drop out tawkiba angang singna crime toramagi chang su wangle masi akhoi puna wakhal khanthamina duna angang singbo afaba lambi da puna bahona minasi haina su apil tawki Masa mamawna tathi tawaina tawba ahal singi wakat phamle lamdre haina thamlakle lengatma Manipur Maintenance and Welfare of Parent and Senior Citizens Rule 2023 semlabasu thabakto onthok lamdre uripo apunba lop na high court wakat khre court na union amasung state ke official mari da notice issue taw khre hari Manipur da lengakna kumja 2023 da masa masu amadi mamaw singna tathi tawaina tawbiraba ahal oiraba mama mapa oirbi singbo ngakwi senbiduna makhoigi yaifona ba thabak sing paikhatna bagi damak Manipur Maintenance and Welfare of Parent and Senior Citizen Rule 2023 semkhrabasu hawjuk phawbda rule asig matungina macha mamongna tathi tawaina tawbiriba Meeoi singi wakatpham Tribunal Appellate Tribunals State Council singba amata linkhatuna thamlamdre rule asi semlabasu thabakta onthoktuna chana hanbagi maikai lenga ngasi phawbda thawa sadana leithorakpagi mayokta Uripo Assembly Constituency ge club niphuga nipan amasung lamsang Assembly Constituency ge Uripo area da labor club ani punna lup yangkhai ge apunba lup ama oiliba Uripo apunba lup ki maikai dagi lenga ki thawong asigi mayokta ngarang High Court of Manipur da Public Interest Litigation PIL ama file tawkre hari RK Production gi YouTube channel na JSC bu lana uhana bohona bigano hana thamlakle mamang thagi kungani thoita Bisnupur district ki site on da laiba lamjing maira school da mahiroi ama laikhidabagi matangta handakta RK Production gi YouTube channel na mahisangsigi founder dagi laukiba interview adubu asengba asumba oibagi maongda sengdorakli basi nakalamata gi oiba miyengne aina JSC gi convener Zaya Khangemamna ngarang phogak saw ikhaida pangthokiba pawgi mifam amanda phongdokre mahana makhata raduna hai JSC asina laikhidraba mahiroi asigi matangda selga hiram amata da mari leinade sel lauramba tarabasu karigum hiram amata da JSC ga mari leinade mahisang asigi maikaidagi misi asigi matangda semkiba JSC na mateng pangbiramba laite hairibasi laikhidraba mahiroi asigi imung manungna yasanarapodagi JSC bu inthorakibane matamadudagi JSC na khongpham handokiba golena misi asigi mari leina khidre mahana makhata na youth
YouTube channel asina GSC bu lebak miyamda lana uhanaba honaribasi lepkadabani hiramsigi matangda GSC na asengba sumba lebak miyamda khanganaba matam piragadi paudamnaba sem sare lebak miyamna su GSC bu lana uribasigi asengba asumba thidokpada mateng pangbiu haidi Prime Minister Narendra Modi na Manipur da thokliba wathok thawa sadre haina Zoiram Ramesh na phongdokre ngasidagi hawrduna hayeng phawba Prime Minister Narendra Modi gi mapa lebak ki khongsat oina Japan da thongkibaga loina khongsat adugi matungda China gi Shanghai da pangthokadaba Shanghai Cooperation Organization gi summit chu sarugiyana ba nominini gi khongsata China da amuksat anaba thorang torokpada Congress gi General Secretary oiriba Zoiram Ramesh na Narendra Modi da onsinduna mahana Manipur da thokliba wathok asigi matangda thawa sadre haina Sikre Congress lusing basina mahaki social media platform X da wafam singasi pongtorok tuna makhata na hai Prime Minister na Japan thongkhibaga loina na China da chatnaba thorang tawraga su Manipur gi wathok asibudi na thaiduna thamle hai ke Prime Minister Narendra Modi na Japan gi khongsat matungda China da chatkadori basi China ga leba asiga leinari ba mari normalize tawna ba namfu do honara kadori bani hairaduna India ga US ga gimarakta mari fagalakta bi khudong saba launa ba China na honari haina su phongdokhe leba asina sathakiba operation sindor da Pakistan China ga amata ominaki haibasi aikhogi military gi maikai dege khangkhabani adubu wafam asi Prime Minister Narendra Modi na kauthok le haike Prime Minister na mapala bakta khongsan khrabasu May 3 2023 dege Manipur da sokhalangli ba phibam asi fagat hanabagi damak Manipur gi miyamna ngasi su mahapu matam sangna ngairakli haina su phongdokhe panba yabadi mathang tha da Prime Minister Narendra Modi Manipur da lakani habu wafam thorakhibadagi mahaki khongsat asi gi mangoina na Ministry of Home Affairs ki Union State Minister Bandi Sanjoy Kumar na thasi kungani panda Manipur da lakna ba thorang tarong kibane mahaki mangoina na khongsat asigi da Home Ministry gi maikai dagi Manipur lengakta mathauta ba thorang sing lokhatna ba ai beserol phawba piraktu na khanghalakibane adumoina mok mahakna lakani haba numisigi mangoina na thasi kunga tareta Ministry gi maikai dagi ai beserol ama piraktuna Union State Minister asigi Manipur khongsat cancel tawre hairakibane adubu masigi maramdi pirakhidribane amaramda mathang thagi tarawhumdoi da Prime Minister Narendra Modi yumthangnariba Assam da nominini gi khongsat da lakani habagi wafamda Chief Minister Himanta Biswa Sharma na pawmi sing da phongdokpa leikhabane Jammu and Kashmir da cloud burst ki awaba koktrenge Uttarakhand da amu hana cloud burst thoktuna Meeoi manga sire Jammu and Kashmir ki tongan mafam da cloud burst ki thaudokna khudaki ising isau amadi singning khaibagi thaudok thokibada miyam gi awaba koktrenge ngarang Uttarakhand gi Chamoli da amu hana cloud burst thoktuna Meeoi manga sire haide ngarang dagi tha amarong gi mamang da Uttarakhand da thokiba cloud burst ki thaudokna singkhong da leiba khungang ama lekhom leinang na phunjin khibana hauju phawbo Meeoi kya thiba khangna lerakibane ngarang Chamoli da thokiba cloud burst aduna singni khai halaktuna Chamoli da leiba yum kya phumjin khibaga loina na Meeoi manga leikidre loina na Meeoi kya thiba khangdri haidi adubu hauju phawbo ki oina di Uttarakhand Himachal Pradesh amadi Jammu and Kashmir da handak toina cloud burst ki thaudok thoktuna khudaki ising ichau amadi singning khaibagi thaudok thohalakpa sina state sing asida leiriba miyam mi paiba poknare leba asagi climate activist sing adi state sing asida oirakliba phibam asi Meeoi bana thohanba mahausa gi khalkai tharapagi phibam na thohanba oigani haina khudombi thilli jairak sida central lengak na hairiba state sing asida umang kok thokpa yauna development gi mingda asoba project ya paikhatpa leptre hauzik Chamoli da mi kanbagi thabak sathari haire miyam gi ehul khana thabak ta honingi haina thamlakle Manipur gi hauzik oiriba phibam asigi yenglaga tarane thoi suba Manipur Assembly asi dissolve tawraga nauna mikhal pangthokpana hena phai haina state asida tongan ba political party singna haukiba tha amadi numit kharani asida toina ngangna ba launa ba haurakle adubu BJP amadi party asibu saugatliba tongan ba political party singadi 2027 gi haurakpada pangthokadoriba mikhal mamangda tha khardang oiraba su BJP na lusing mulenga ama laihalaga state asigi sakhat thorang kiyamuk paikhat hauraga mathangi 2027 gi Manipur gi taraga humdu suba assembly mikhal da BJP na makhata na state asida lengak paiba ngamna ba poram yatning bagi mijeng da makhal makha kya gi thorang paikhat ning bagi mami sauna tabugum tawri haina khalle maram di hauke ba lok sabha da mikhal da Manipur gi seat ani leiba inner amadi outer gi mile phaibadi Indian National Congress na sauna mai pakhe baga loinana BJP na thadok pa candidate inner amadi outer gi mile animak Congress ki makhoda sauna mai thi ki bana maram oiraga tangai fadana Manipur gi miyam da BJP na lusingba lengak ta thaja handuna makhata na tarahom da shuba Manipur Assembly lengak semning bagi apamba lai habase ngasigi state asigi miyam na ikhang da khangnare amarom da ngasigi
India lenga asina Manipur da haukiba Lok Sabha mikhalda Manipur gi outer amasung inner gi mikhalda BJP na sauna mighty khrabaso Manipur gi tarahum suba assembly lenga amuhanna BJP gi lenga lehaning ba maram na tangai fadana tha khardang oirabaso popular government ama thamna ba honarakani haibagi thajabaso state asugi miyamna ikhangda khangnari haiba yai amabu oiro makhatana ngasi BJP na lusingba center lenga na Manipur da makhatana BJP gi lenga lehanna angamba pambai sizinarapa yai haibasi state asugi miyamna hanadagi hauna khangnaduna leide adabu Manipur gi sahi ani helaba kuki narco terrorist ki lalna maitai singda atamna singnaduna makhogi oiba tongan lenga ama Manipur dagi setoklaga semna bahona badagi state asida ngasi phawba tangdu leitadana leiriba sibu mahausa gi phibamda athubada hanjalhanba ngamdaba tanabade Manipur da BJP gi lenga amuhana tarawamde suba assembly lenga paiba ngamgadra ngambidra haibagi wahangde lamdam masagi miyamna hangkhe kadawre Nakalamorondana India Sing Thuna Congress ki lusengba Rahul Gandhi amadi India National Congress ki lusengba kayana BJP bu makhal makha kya gi maral siduna miyam gi oiba mifam su leptana chathabugum tawri habi yai puna maksing asi oiduna su Manipur gi miyam na de political party singi khenaba thamdana Manipur gi sahi ani helaba lal asina maram oiraga maitai amadi kuki phurup singna free movement maru oina Manipur gi national highway singda maitai singna sathok khasin tawbada mipaidana ning khatamna satpa yana bahona ningli habis khangna political party punamak lamdam asigi miyam gi ihul khangna thabak tawhaningni haibase khangba chungkani khalli haina thamlakle Manipur police na Indo-Myanmar border area gi tongan ba maphamda hakthengna na chattuna yengsinkhre loinana masida uriba refugee singasi biometric data su lawba loire haina social media singda video thaganarakle kadai phawba chumba pawno khamenana ba makhataba official ba pawngai minase